Kurumjai, Aigining, Nilpamanong Tumam, Isagining, Albert Maimom, Aigitasi, PRF. Suras Maimom amadi nirupamanong thombam address basikong panthoibi bazar Imphal is anigi pikliba machanupa Albert Maimom asi PRF 1 Zone 3 and Zone 2 positive oire masigidamakta bone marrow transplant tawbada 38 lakhs ki achoba senpam ama changani haina doctor na takpire transplant date August 22 2022 hojikna Narayana Health Network Hospital Bangalore da leiri imung asina yamlaba senpam asi puthokuna pikliba cha asigi layengba ngambagi pangal leitabana maram oiraga mayamdagi angam pamateng nijirakli masida Eramdam ipau asigi masing yamlaba followers singnasu isa isa ngamjaba khara hapiduna aikoi punna mateng pangminnasi haijari mateng pangningba singna makhada pijribe GP number asida isa isa gi ming marik chumna iraga thabiru mayamna pangpirakpa selga konana isa gi ming page asida update tawjarakani GP number 7005404665 ni aduga hojik fauda Eramdam ipau page asigi kuthangda mateng pangbirakpa amount asi 9 lakh plus oijare mateng pangbirak liba mayam pumnamakpu amuka hanna thagachari yamna nungayo paw amana Naobamei Beron Lion Manipur gi saknai raba YouTuber manga asinasu Albert Maimom gi treatment gi damakta miyamdagi tawjariba contribute asida Eramdam ipau gi kusamnaduna saruk yaragani haina phongdarakli mateng pangbirakli mayam pumnamakpu mukhanna thagachari thank you so much भारत माता की भारत माता की भारत माता की मणिपुर इमाना मणिपुर इमाना मणिपुर इमाना